ngasi Andro Police Station amadi Imphal East CDO gi apunba kangbu amana Andro Police Station na konba yaripok yambem amadi changamdabi khungi akoiba mafam singda thi humba chathabada KCP Military Task Force ki kadar manga fare haire faraba miyoi sing adu Thobal Wangkhem mamang lekai digi Singam Kabikanta Chehi Kuntra Matoi Sekta Maya Lekai degi Ngangum Tangba Maitei Chehi Kuntra Yaripok Phangza Kong degi Sadokpam Nungpok Nganba Chehi Kunitoi Mayang Imphal Thana Mamang Lekai degi Konsam Anau Chehi Kuntaruk Amadi Yaripok Changamdabi Makha Lekai Imphal East degi Muhammad Elias Khan Chehi Kuntrani makoidagi .32 gi pistol ama magazine ga loinana kapa yariba maru taruk .38 ki kapa yariba maru mari AK gi maru taruk insas rifle gi maru taranithoi amadi SLR gi maru kun mobile phone manga cell oina lupa listing ani humfutara amadi registration number yaudaba Hyundai i20 car ama fagale haire Polam sing aduga loinana miyoi manga adu Andro Police Station da logi oiba thabak lokhatnanaba khosin nakre haire